हंजिन हंजिन स्टार्ट तौबदा याद्रे लिक्लाइना कईदौरगे लमगानबना खंगदेने कईदौरजानो चावरेलना इबुंगो यारे स्वाइदा अदुम खामलो युमसु यौरसिबु लंबी मतेक्सिमदि खोंगना चंगलसि होय बाबा अदुना फरनी मफमसिसु येंबोइना चंगलसि हाइदना मखोय पुना गारीदगी कुमथरकले अदुगा मयुम तमना लाकली मयुमगी गेट हांगदुना चंगलकपदा धनचंद्रदु मंगोलगी दारीदा फमदुना मकोक ngathaduna leibadu ure kana kanano khara mayumda changlakpaduda mamit uirum tawna yenglaklami Dhanachandradu yusu khara thakchilubana mali mayang ikang kangmukhai leiramliba phibamduda changlakliba singdudi ngakre matang adu chapchana maipakpisu nganggangduna thoklaklami aibu sibu kamhai tawdana kadaidagi waisinaruduna thengaruribano haibane masigi yurai chubase mayusina ayuk nungthil numida khaidre chakhawase tatlaga sikradi faradawbani aine ai haisini ko ai sijaningida ho pijaraga hek khatokhibana farabani mingoda tinkhang oiduna hingadabagi saru Chawrelbu ubada maipakpi wa ngangba lepkhre he nangaklibadi maningda liklaisu leptuna leirambaduni asukkuibasi mawa mapaktada leikhibaduna Chawrelbu makhoina sikhre leirubani adubu ngasidi mitmangda leplarabada wa ngangani kaure asumna mayamdu chap leptuna leinaringaida Dhanachandra makhol phari wa nganglai hey nupi tabra ne nangba maipakpi sor amuk sang na honthai maipakpina mapuroibada laukhatuna ho karino nangna ne nayu to thak leiro na punsidu oireroi nangama sigera sijakhro aingon sida som tingkhang oida doi saru hey aibu sorse honbu waine nangbu ising glass amata puthorahune ai khanause ikang kangkre aibu karino matawreni he yamwana Dhanachandrana hairakpani maipakpi thawwa sada hairai sikro nangda aine nangka leminabaga yanna ware aduk mingonda chayetnaraga hingadabagi saru sidakhibana farabani hey aina haidibasi kanadano aibu isasi karino matawine nangbo maipakpigi mawong mataw mapuribana masangamre hairaba phawbada thawoina lawdriba mawong makhoibu lakpada usinnada leiriba utliba mataw singdu sum yenglambadagi yengba ngamlaktra mali Chawrel changsillaktuna manaw nupagi manakta phamtharai aduga tapna hairai Dhana tabra ne nangbo aini kauribasi tabra kanano yamwana hanglakpani nangi tachowni ne kyan tarabu nangbo tachow taini karino nangna oiramliba phibamsibo tachow ai ising yamna khaurangi aibu ising kita pithakpiuba liklaisu sum yenglambadagi imungda prap sangsinkhiduna ising puthorai aduga makhurada pithai lamnganbana baba hospital janaba tawse khurase masa yamna ngamdra male Chawrelna aduna farani ngaikho ai pochak kharada puthorakhigi aduga chalasi nupamcha hayamduna changkhraga phina yomba mayom khara puthoraktuna thorakle aduga maipakpina leplibadu kanasu hanna yenglamda
ꯙꯅꯆꯟꯗ꯭ꯔꯕꯨ ꯄꯨꯗꯨꯅ ꯄꯨꯟꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯂꯝꯉꯥꯟꯕꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯒ ꯂꯤꯛꯂꯥꯏꯒꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯁꯣꯝꯗꯅ ꯊꯥꯅꯦꯜ ꯂꯝꯉꯥꯟꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯒꯦꯠꯇ ꯈꯥꯝꯂꯝꯂꯒ ꯃꯥꯅ ꯑꯣꯏꯅ ꯒꯦꯠ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯤꯊꯤ ꯑꯗꯨ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯅꯦꯜꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯇꯣꯝꯕꯤꯅꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯪꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯪꯗꯨꯅ ꯂꯩꯈꯤꯕꯅ ꯉꯁꯤꯁꯨ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯆꯠꯈꯤꯕꯗꯨ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯃꯃꯥꯟꯅꯕꯤ ꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯃꯃꯥꯟꯅꯕꯤꯗꯨꯗ ꯄꯦꯟꯗꯅ ꯇꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯀꯞꯀꯅꯨ, ꯈꯟꯖꯤꯜꯂꯨꯔꯅꯨ, ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯇꯔ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯂꯦꯝꯕꯤꯅ ꯌꯥꯔꯦꯃꯤ ꯅꯪꯕꯣ, ꯉꯁꯥꯏꯗꯩ ꯀꯞꯄꯗ ꯅꯪ ꯅꯁꯥꯗꯣ ꯋꯥꯔꯝꯂꯅꯤ꯫ ꯑꯩꯅ ꯅꯥꯛꯇ ꯂꯩꯗꯅ ꯅꯪꯕꯨ ꯊꯦꯝꯕꯤꯅꯤꯁꯨ ꯂꯩꯇꯦ꯫ ꯐꯣꯟꯁꯤꯗ ꯅꯪꯕꯨ ꯊꯦꯝꯕꯁꯤꯅꯗꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯆꯨꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯣꯝꯕꯤꯅ ꯃꯃꯥꯟꯅꯕꯤꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯗꯨ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯀꯣꯛꯊꯛꯇꯨꯗ ꯈꯔ ꯊꯥꯡꯒꯠꯄꯤꯕꯗ ꯅꯟꯗꯧꯔꯦ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯍꯣꯏ ꯇꯣꯛꯑꯦ, ꯇꯧꯔꯔꯣꯏ, ꯀꯞꯂꯔꯣꯏ ꯍꯥꯏꯕꯗꯤ ꯃꯤꯅꯠ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯑꯃ ꯂꯥꯟꯊꯣꯛꯈꯤꯕꯒ ꯑꯗꯨꯝ ꯍꯧꯔꯛꯀꯅꯤ꯫ ꯋꯥꯔꯤꯗꯨꯁꯨ ꯃꯀꯣꯛꯇꯒꯤ ꯍꯟꯖꯤꯟ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯣꯏ, ꯑꯩ ꯀꯞꯄꯔꯣꯏ꯫ ꯑꯗꯣ ꯂꯦꯝꯕꯤ, ꯃꯥꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯔꯁꯤꯐꯥꯎꯕ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯦ ꯃꯥꯅ ꯑꯩꯁꯦ ꯅꯨꯄꯥ ꯆꯣꯞꯄꯤꯅꯦꯅ ꯁꯣꯏ ꯍꯥꯏꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯏ ꯂꯦꯝꯕꯤꯅ꯫ ꯍꯣꯏꯁꯦ, ꯐꯔꯦꯕ, ꯀꯞꯄꯗꯣ ꯑꯃꯨꯛꯇ ꯍꯟꯅ ꯇꯣꯛꯎꯕ ꯁꯦ꯫ ꯅꯠꯇꯦꯕ, ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛ ꯊꯤꯈ꯭ꯔꯒꯦ? ꯃꯥꯕꯨ ꯑꯩꯗꯧꯅ ꯐꯖꯕ ꯅꯨꯄꯤꯕꯨ ꯐꯪꯒꯗ꯭ꯔꯕ? ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯍꯥꯏꯔꯛꯎꯗꯅ꯫ ꯇꯣꯝꯕꯤ, ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯨꯝ ꯃꯉꯣꯟꯗ ꯈꯨꯗꯛꯇ ꯆꯦꯜꯂꯗꯧꯅꯤ ꯅꯠꯇ꯭ꯔꯕ? ꯃꯥꯅ ꯑꯩꯒ ꯀꯥꯏꯅꯅꯤꯡꯗꯦꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯁꯨꯝ ꯃꯇꯨꯡ ꯏꯟꯅꯔꯗꯧꯁꯤꯗꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯍꯦꯔꯥ, ꯅꯪꯒꯤꯗꯨꯗꯤ ꯀꯩꯅꯣꯝꯇ ꯌꯥꯎꯔꯤꯗ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯁꯤ ꯋꯥꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ? ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ, ꯃꯤ ꯂꯥꯛ ꯃꯥꯜꯂꯦ, ꯍꯣꯔꯦꯟ ꯋꯥꯔꯤ ꯃꯈꯥ ꯁꯥꯁꯤ꯫ ꯑꯩ ꯊꯝꯂꯒꯦꯀꯣ꯫ ꯍꯣꯏ꯫ ꯇꯣꯝꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯊꯥꯅꯦꯜ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯩꯇꯦ꯫ ꯊꯥꯅꯦꯜ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯅꯣꯏ ꯇꯥꯃꯣ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯇꯥꯇꯣ ꯂꯩꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕꯤ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯄꯩꯗꯨꯅ ꯂꯩꯈꯤ꯫ ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯤꯅ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯉꯥꯡꯗꯣꯏꯔꯝꯅꯤ꯫ ꯃꯕꯨꯡꯒꯨꯝꯕꯅꯤ, ꯋꯥꯈꯜ ꯁꯦꯔꯥꯟꯅꯕ ꯈꯟꯒꯅꯨ, ꯅꯪꯗꯤ ꯏꯆꯜꯃꯛꯅꯤ ꯈꯜꯂꯤꯅꯤ ꯀꯥꯏꯅ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯁꯨ ꯄꯦꯟꯗ꯭ꯔꯗꯅ ꯍꯟꯖꯤꯟ ꯊꯨꯒꯥꯏꯕ ꯂꯥꯛꯂꯤꯕꯅꯦꯕ꯫ ꯐꯠꯇꯦꯗꯀꯣ ꯅꯪꯅ ꯐꯠꯇꯕꯁꯦ꯫ ꯊꯥꯅꯦꯜ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯇꯞꯅ, ꯀꯩ ꯍꯥꯏꯕꯅꯣ? ꯇꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯕ? ꯍꯥꯏꯔꯣ, ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯆꯩꯔꯣ, ꯅꯆꯤꯜ ꯄꯦꯟꯅ ꯈꯥꯡꯉꯒꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯆꯩ ꯄꯨꯝꯕ꯫ ꯑꯩꯗꯤ ꯀꯩꯒꯤ ꯆꯩꯗꯣꯏꯕ ꯅꯉꯣꯟꯗꯗꯤ? ꯇꯥꯇꯣꯟꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯑꯩꯁꯨ ꯈꯪꯉꯦ꯫ ꯏꯕꯨꯡꯅꯤ ꯈꯜꯂꯣ ꯍꯥꯏꯗꯣꯏꯗꯣ꯫ ꯍꯣꯏ, ꯈꯜꯂꯦ꯫ ꯅꯆꯜꯅꯤ ꯈꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯔꯦ, ꯈꯪꯉꯦ꯫ ꯌꯥꯝ ꯍꯦꯟꯅꯗꯤ ꯆꯩꯔꯝꯃꯅꯨ, ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ, ꯋꯥꯔꯦ ꯀꯞꯄꯗꯣ, ꯃꯈꯥ ꯇꯥꯅꯒ ꯀꯞꯄ ꯉꯝꯃꯔꯣꯏ ꯑꯩ꯫ ꯀꯩꯒꯤ ꯀꯞꯄꯤꯕ ꯅꯪꯗꯤ? ꯀꯩꯁꯨ ꯇꯧꯗꯦ,
ꯌꯨꯝꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯈꯪꯕꯩ ꯇꯟꯖꯥ ꯌꯦꯡꯉꯒ ꯑꯩꯁꯦ ꯍꯧꯔꯨꯔꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯈꯪꯉꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯇꯣꯛꯏ ꯊꯥꯅꯤꯜꯁꯨ ꯇꯣꯝꯕꯤꯒꯤ ꯃꯑꯣꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯕꯥꯛꯇꯨꯅ ꯊꯥꯡꯒꯠꯇꯨꯅ ꯈꯨꯠꯁꯥꯁꯤꯡꯅ ꯃꯁꯝ ꯃꯔꯛꯇꯨꯗ ꯏꯟꯁꯤꯟꯗꯨꯅ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯉꯥꯎꯕꯤ ꯅꯪꯅ ꯀꯩ ꯈꯪꯒꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯕꯨ ꯅꯪꯅ ꯇꯔꯥꯏ ꯇꯔꯥꯏ ꯑꯗꯨꯝ ꯍꯦꯛꯇ ꯂꯦꯞꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯪꯗꯅ ꯇꯣꯝꯕꯤ ꯏꯪꯉꯛꯅ ꯌꯦꯡꯂꯛꯏ ꯊꯥꯅꯤꯜ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯇꯣꯟꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯍꯥ ꯈꯪꯍꯧꯗꯦ ꯃꯆꯤꯜꯗꯒꯤ ꯋꯥꯍꯩꯗꯨ ꯊꯣꯛꯂꯛꯈꯤꯕ ꯊꯥꯅꯤꯜ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯨꯏꯔꯦ ꯇꯥꯇꯣꯟꯅꯁꯨ ꯇꯣꯝꯕꯤꯕꯨ ꯈꯟꯖꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯜ ꯑꯣꯏꯔꯨꯕꯅ ꯇꯥꯇꯣꯟꯅꯁꯨ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯕꯗ ꯅꯪꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯕꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯀꯨꯏꯔꯦ ꯇꯥꯇꯣꯟꯅꯁꯨ ꯇꯣꯝꯕꯤꯕꯨ ꯈꯟꯖꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯜ ꯑꯣꯏꯔꯨꯕꯅ ꯇꯥꯇꯣꯟꯅꯁꯨ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯕꯗ ꯅꯪꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯕꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯆꯤꯟꯕꯥꯜꯁꯤꯗꯒꯤ ꯋꯥꯍꯩ ꯑꯃ ꯀꯥꯡꯊꯣꯛꯂꯨꯕꯗ ꯅꯪꯅ ꯏꯐꯝꯗꯒꯤ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯈꯤꯕꯅ ꯃꯔꯨꯞꯀꯤ ꯃꯔꯤ ꯇꯠꯈꯤꯒꯅꯤ ꯀꯤꯕꯗꯨꯅ ꯇꯨꯃꯤꯟꯅ ꯊꯃꯣꯏꯁꯦ ꯈꯥꯝꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯤꯊꯤ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯔꯁꯤꯐꯥꯎ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯁꯣꯝꯗ ꯇꯥꯇꯣꯟꯁꯦ ꯍꯟꯗꯛ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯒ ꯅꯍꯥꯟ ꯆꯤꯊꯤ ꯄꯤꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯌꯨꯝ ꯍꯦꯛ ꯍꯟꯕꯒ ꯀꯥꯎꯊꯣꯛꯂꯨꯗꯅ ꯐꯤ ꯑꯃꯣꯠꯄ ꯊꯝꯐꯝꯗꯨꯗ ꯑꯗꯨꯝ ꯀꯥꯎꯗꯨꯅ ꯍꯥꯞꯆꯤꯜꯂꯨꯔꯕꯅꯤ ꯀꯣꯟꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩꯗ ꯅꯤꯡꯁꯤꯡꯂꯛꯄꯗ ꯈꯨꯗꯛꯇ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯇꯦꯕꯜ ꯃꯊꯛꯇ ꯐꯖꯅ ꯑꯗꯨꯝ ꯊꯝꯂꯝꯂꯦ ꯑꯩꯗꯤ ꯐꯤ ꯁꯨꯕꯗ ꯌꯥꯎꯈ꯭ꯔꯦ ꯈꯜꯂꯨꯕꯅꯤ ꯆꯤꯊꯤꯗꯣ ꯄꯥꯔꯨꯕꯗ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯇꯣꯝꯕꯤ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯅꯣꯟꯊꯈ꯭ꯔꯦ ꯊꯥꯅꯤꯜ ꯇꯞꯅ ꯇꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯇꯣꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯥꯇꯣꯟꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯁꯨ ꯇꯥꯇꯣꯟꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯥꯏꯈꯣ ꯅꯃꯥꯏꯒꯗꯣ ꯏꯄꯣꯝ ꯄꯣꯝꯂꯤꯗꯨꯅ ꯀꯩꯗꯧꯔꯤꯕ ꯀꯞꯄꯨꯏꯔꯣ ꯅꯪꯕꯣ ꯀꯞꯇꯦꯗ ꯀꯩꯗꯧꯔꯤꯕ ꯅꯃꯤꯠꯀꯗꯣ ꯗꯥꯛ ꯁꯔꯀꯜ ꯉꯥꯏꯔꯤꯅꯦ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯇꯨꯝꯗꯦ ꯀꯩꯒꯤ ꯇꯥꯇꯣꯟꯅꯗꯤ ꯆꯤꯊꯤ ꯂꯧꯈ꯭ꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯍꯦ ꯑꯩꯁꯨ ꯉꯁꯤ ꯂꯥꯛꯏꯁꯤꯗꯤ ꯍꯣꯏ ꯅꯍꯥꯟꯈꯩꯗꯤ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯆꯥꯕꯁꯨ ꯌꯥꯗꯦ ꯉꯁꯤꯗꯤ ꯇꯨꯝꯁꯨ ꯇꯨꯝꯃꯒꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯆꯥꯔꯒꯦ ꯀꯞꯄꯗꯨ ꯌꯥꯗꯦꯀꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯥꯅꯤꯜꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯜ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯗ ꯀꯣꯜ ꯇꯧꯔꯦ ꯀꯣꯜ ꯄꯥꯏꯔꯛꯄꯒ ꯂꯦꯝꯕꯤꯅ ꯍꯥꯏꯔꯣ ꯀꯞꯀꯦꯔꯥ ꯂꯥꯎꯒꯦꯔꯥ ꯈꯣꯡꯒꯦꯔꯥ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯔꯣ ꯀꯩ ꯍꯥꯏꯕꯗꯨꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯀꯞꯇꯕ ꯀꯔꯤ ꯅꯨꯃꯤꯠ ꯌꯥꯎꯔꯤꯒꯦ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯁꯨ ꯀꯞꯇꯣꯏꯔꯕꯒꯤ ꯍꯥꯏꯔꯤꯅꯤꯗꯅ ꯁꯛꯁꯤꯗꯤ ꯀꯞꯄꯔꯣꯏ ꯏꯕꯦꯝꯃ ꯅꯣꯛꯇꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯁꯦꯀꯦꯟ ꯀꯌꯥꯒꯤꯅꯣ ꯑꯝ ꯈꯪꯖꯒꯦꯗꯅ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯀꯔꯤ ꯃꯪꯉꯨꯕꯩꯅꯣ ꯂꯤꯔꯛꯑꯣ ꯃꯀꯨ ꯃꯪ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯀꯞꯄꯀꯣ ꯈꯔꯒ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡꯉꯒ ꯀꯧꯔꯛꯄꯅꯤ ꯇꯣꯝꯕꯤꯅ ꯑꯁ ꯂꯦꯝꯕꯤ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯙꯅꯆꯟꯗ꯭ꯔ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯩꯄꯥꯛꯄꯤꯗꯤ ꯂꯥꯛꯇꯦ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯕ ꯂꯤꯛꯂꯥꯏꯒ ꯇꯣꯝꯕꯤꯒꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯤꯜꯂꯛꯏ ꯑꯃꯨꯛꯁꯨ ꯊꯥꯅꯤꯜꯅ
ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯁꯨ ꯇꯧꯏ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ꯫ ꯊꯥꯅꯦꯜꯒ ꯇꯣꯝꯕꯤꯒꯁꯨ ꯃꯗꯨ ꯄꯨꯝꯕ ꯂꯤꯛꯂꯥꯏꯅꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯗꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯒ ꯊꯕꯛ ꯆꯤꯟꯁꯤꯜꯂꯛꯄꯒ ꯄꯨꯡꯌꯥꯟ ꯌꯥꯅꯈꯤꯕꯅ ꯁꯣꯝꯗꯁꯨ ꯉꯍꯥꯟ ꯎꯠꯂꯝꯂꯤꯕ ꯃꯇꯧꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯩꯄꯥꯛꯄꯤꯗꯨ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯕꯗꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯤꯅ ꯇꯧꯔꯛꯄꯗꯨ ꯈꯛ ꯃꯁꯤꯡ ꯊꯥꯗꯨꯅ ꯃꯥꯕꯨꯁꯨ ꯎꯁꯤꯠꯇ꯭ꯔꯦ ꯁꯤꯗꯅꯤ ꯈꯜꯂꯤꯕ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯙꯅꯆꯟꯗ꯭ꯔꯁꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ ꯈꯜꯂꯕꯅꯤ꯫ ꯇꯧꯐꯝ ꯈꯪꯗ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯆꯥꯎꯔꯦꯟꯕꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯌꯦꯛꯅꯈꯤꯕꯗꯨꯅ ꯂꯃꯟ ꯈꯨꯝꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯛ ꯊꯤꯔꯛꯄꯗ ꯅꯣꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯈꯔ ꯇꯝꯁꯤꯟꯒꯦ꯫ ꯅꯣꯡꯂꯦꯟꯁꯨ ꯂꯤꯛꯂꯥꯏꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯣꯡꯂꯦꯟꯕꯨ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯁꯣꯝꯗꯗꯤ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯊꯥꯁꯅ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯤꯕꯤ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯒꯨꯝ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯣꯡꯂꯦꯟꯅ "ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ?" ꯊꯥꯁꯅꯥꯅ "ꯑꯌꯨꯛꯀꯤꯔꯣ? ꯑꯌꯨꯛꯀꯤ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯍꯪꯒꯗ꯭ꯔꯣ ꯑꯩꯕꯣ?" ꯊꯥꯁꯅ ꯏꯀꯥꯏ ꯈꯨꯝꯃꯤ꯫ "ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯟꯁꯥꯡ ꯍꯪꯉꯛꯄꯁꯦ ꯈꯨꯝꯐꯝ ꯈꯪꯗꯕꯩꯅꯤ." ꯅꯣꯡꯂꯦꯟ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯊꯥꯁꯅ ꯇꯞꯅ "ꯅꯅꯥꯎꯗꯤ ꯈꯔ ꯐꯔꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯥ? ꯅꯅꯥꯎꯔꯣ?" "ꯍꯣꯏ, ꯈꯔ ꯐꯔꯦ꯫ ꯍꯣꯔꯦꯟ ꯗꯤꯁꯆꯥꯔꯖ ꯇꯧꯔꯅꯤ꯫ ꯏꯃꯥꯅ ꯉꯁꯥꯏ ꯀꯣꯜꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯂꯧꯕ ꯆꯠꯀꯗꯕꯅꯤ." "ꯑꯣ." ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯒꯥꯔꯤ ꯈꯨꯊꯧ ꯅꯤꯌꯣꯝ ꯆꯨꯝꯗꯦꯅꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯌꯥꯔꯤꯈꯩ ꯀꯟꯅ ꯊꯧꯔꯒ ꯅꯨꯡꯁꯤꯠꯇꯒꯤ ꯃꯥꯡ ꯊꯥꯅ ꯍꯦꯟꯒꯠꯂꯒꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯁꯥꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯆꯤꯡꯊꯛꯇꯨꯗꯒꯤꯕꯨ ꯂꯝꯖꯦꯜ ꯇꯥꯟꯅꯩꯅꯦ꯫ ꯑꯗꯨꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯥ ꯑꯩ ꯁꯤꯔꯦꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯀꯞꯄꯗ ꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯝ ꯅꯥꯔꯝꯅꯤꯕꯨ꯫ ꯈꯔ ꯈꯪꯖꯁꯅꯨ ꯈꯟꯗꯣꯛꯂꯕꯅꯤ ꯃꯥꯁꯨ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯩꯄꯥꯛꯄꯤꯅ ꯀꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯅꯣꯡꯂꯦꯟ, ꯑꯩ ꯅꯪꯕꯨ ꯊꯤꯕꯗ ꯈꯨꯟꯁꯦ ꯊꯨꯡꯗꯣꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯄ꯭ꯔꯨꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯔꯤꯃꯇꯒ ꯏꯀꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯇꯧꯔꯤꯕꯗꯣ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯅꯣꯡꯂꯦꯟꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯑꯄꯪ ꯊꯧꯅꯥꯍꯧꯗꯨꯅ ꯌꯥꯔꯛꯀꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯅꯣꯡꯂꯦꯟꯅ ꯀꯌꯥ ꯊꯧ ꯁꯥꯗꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗ ꯋꯥ ꯉꯥꯡꯅꯤꯡꯗꯒꯨꯝꯅ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯀꯩ ꯂꯩꯔꯒꯦ ꯏꯅꯦ?" ꯃꯩꯄꯥꯛꯄꯤꯅ ꯏꯀꯥꯏꯈꯪꯗ ꯃꯊꯪ ꯍꯥꯏꯊꯕ ꯍꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯉꯍꯥꯟ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯛꯀꯥꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯑꯝꯃꯤꯃꯤ꯫ ꯁꯅꯥꯋꯣ ꯂꯤꯛꯑꯣ ꯑꯃꯨꯛꯇꯣꯏꯕ꯫ ꯅꯪꯅꯦ ꯍꯟꯗꯛꯀ ꯎꯔꯕꯗꯤ ꯍꯦꯟꯅ ꯄꯥꯝꯈ꯭ꯔꯒꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤꯅꯦ ꯐꯖꯅ ꯁꯤꯟꯅꯔꯒ ꯑꯩꯅ ꯏꯕꯦꯝꯃꯕꯨ ꯅꯉꯣꯟꯗ ꯁꯤꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯕꯨꯡꯉꯣꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯏꯅꯦ, ꯑꯩꯗꯤ ꯁꯪꯒꯗꯕꯕꯨ ꯃꯥꯟꯗꯦꯅꯦ꯫ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯁꯪꯉꯔꯣꯏ." "ꯍꯣꯏꯅꯦ, ꯑꯗꯨꯕꯣꯕ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯏꯅꯦꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯊꯤꯟꯊꯒꯨꯝꯁꯤꯀꯣ." "ꯀꯩꯅꯣꯅꯦ ꯏꯅꯦ, ꯑꯩꯒ ꯏꯅꯦꯒꯒꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯤ꯫ ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯏꯅꯦꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯇꯜꯂꯦ ꯍꯥꯏꯔꯤꯕ꯫ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯦꯀꯣ, ꯑꯩꯁꯦ ꯂꯨꯍꯣꯡꯗꯧꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯃ ꯊꯦꯡꯅꯖꯔꯦ꯫ ꯑꯗꯨꯒ
ꯃꯤꯒꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯇꯨꯅ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯗꯨꯅ ꯁꯔꯨꯛ ꯏꯅꯦꯗꯨꯝ ꯈꯨꯔꯥꯒ ꯇꯥꯏꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯤꯒꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯌꯦꯠꯇꯨꯅ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯗꯣꯏ ꯁꯔꯨꯛ ꯏꯅꯦꯁꯨ ꯈꯨꯔꯥꯒ ꯇꯥꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯕ ꯌꯥꯗ꯭ꯔꯣ? ꯀꯩꯀꯥꯟꯗꯕꯗ ꯑꯍꯜ ꯊꯪꯁꯤꯗ ꯀꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯣ? ꯍꯟꯗꯛꯇꯤ ꯋꯥꯒ ꯍꯥꯏꯕ ꯅꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯄꯥꯛꯄꯤꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯃꯈꯣꯜ ꯌꯥꯛꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯗꯅ ꯏꯇꯩ ꯏꯅꯥꯎꯒꯤ ꯋꯥꯔꯤꯗ ꯅꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕꯅꯣ? ꯍꯥ? ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯍꯥ? ꯅꯪ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯒꯦ ꯇꯧꯔꯛꯄꯗ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯁꯅꯥꯅ ꯅꯣꯡꯂꯦꯟꯒꯤ ꯃꯃꯥꯡꯗꯨꯗ ꯊꯠꯆꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯗꯩꯅꯦ? ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯁꯦ ꯌꯥꯗꯕꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯏꯔꯦꯝ ꯂꯦꯝꯅ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯃꯤꯟꯅꯅꯕ ꯂꯝꯕꯤꯗ ꯃꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯠꯂꯒ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯍꯦ, ꯅꯨꯄꯤ ꯅꯪ ꯀꯅꯥꯅꯣ? ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯌꯥꯎꯕꯒꯤ ꯀꯔꯤ ꯑꯥꯊ꯭ꯔꯅꯣ? ꯍꯥ? ꯅꯨꯄꯥ ꯑꯁꯤꯅ ꯏꯆꯥ ꯅꯨꯄꯤꯗꯣ ꯄꯥꯝꯖꯕꯗꯨꯗ ꯀꯔꯥꯅꯣ ꯍꯥꯏꯕꯗꯨꯃ ꯑꯗꯨꯛ ꯌꯦꯡꯕꯅꯤ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯆꯥꯅꯨꯄꯤ ꯅꯝꯗꯨꯅ ꯄꯤꯁꯟꯒꯦ ꯊꯧꯔꯥꯡꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤꯗꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯑꯃꯒꯤ ꯋꯥ ꯆꯀꯠ ꯉꯥꯡꯕꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧꯅꯣ? ꯂꯣꯏꯔꯗꯤ ꯑꯍꯜ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯆꯠꯄꯁꯨ ꯇꯝꯕꯤꯌꯣ꯫ ꯍꯦꯔꯥ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕꯒ ꯇꯧꯏꯅꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯐꯣꯏꯒꯗꯨꯒꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯗ ꯅꯣꯡꯂꯦꯟꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯏꯈꯪ ꯈꯪꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫